Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada maroiba pau. Irang sida drone amadi rocket sizinnarakpana security na chingi mafamsing yauna section tharang lokhatpa haukhre. Manipurgi Irang asida drone amadi rocket sizinnarakpana maram oiraga security force ki personal singna chingi manung hanjinba mafamsing yauna section tharang lokhatpa haukhre hairi. Hiram asiga mari leinana national ki pauche Hindustan Times ta para west namakoba miyoi amana irakpa article amana hai Manipur da thokleba Irang asiga mari leinana attack kaya leptana chatharakpa amadi rocket kaya thagatpa ngamlakpa asina maram oiraga Manipur da deploy tawriba security force ki personal sing notice state ki tongan mafamda chaithoktuna lehenkhre border area dagi hauraga chingi asongba umang fawbada security force deploy tawre haina official amana khangalakhi haini haujik oirakliba fibam asi Irang tholeba Manipur da violence ki oiba itop topa saklon ama hapchilaktuna drone amadi rocket hapchilaktuna attack kaya chatharakpadagini haukiba numit kharani gi mamangda Manipur gi Irang asiga mari leinana security force na fit 7.5 sangba asanba range ki rocket ama fagat pangam ki hariba rocket ase Churchandpur gi mafam amadagi fagat pangam ki ba fit mapan sangba rocket aduga manai oiragliba fibam asida nungnangba potladuna official amana phongdorakpada mapanga leiba asanba range ki rocket kaya phaba ngamlakpa amadi asigumba rocket sizinaduna attack chatharakpa asina security force deploy tawbagi thawrangda athingba khara leire paramilitary force ki personnel sing ahanbada ching amasung tampaka lona ba mafam singda deploy tawramba adu haujikti tongan ba chingi mafam amadi umang singda kilometer 5 yongna changsenduna mathau tawhale ahanbada de ching amasung tampaka lona ba mafam singda deploy tawramba central force ki personnel sing adu nakalani khut thongnarakpa matamda umangda changlambani adubu haujikti drone amasung rocket sizinnarakpa maramna chingi manung hanjinba mafam singda khongna patrolling chatpa yauna asanba range ki rocket sing kaptanaba section thawrang laukhali haina senior security officer amana phongdorakli nakalamaromda Hindustan Times ki pawmina kangpokpi district ki Sadar Hills ta chattuna mafam adugi village defense volunteer singa unabagi pawdam thamladuna hai Kuki ki village defense volunteer force sing asi center ga su chatna daba militant singna train tawbani matang sida volunteer amana phongdorakpada haujik tholeba Irang sida drone bombing chathaba leite adubu kilometer 8 tagi 10 fawba paiba ngamba country made rocket launcher di marang kaina lei haiba wafam phongdoraki haina Hindustan Times ki paw asina makhatari state asida haujik tholiba kanglup ki Irang asiga mari leinana Churchandpur amasung Kangpokpi district ta base tawriba Kuki militant singna matam sangna khulai supply tawduna lakba Myanmar da base tawba KNAB gi maruoiba member ama haukiba Irai numita Assam Rifles na Myanmar galona Bachandal district ki border area dagi fare AR na KNAB gi militant ama Kuki militant singda supply tawnaba purakhiba yamlaba khulai ga konana fakiba asina Manipur da tholiba Irang asida Myanmar gi militant sing hakthengnana yawre haibasi yamna mayek sengle marak asida Bangladesh ki Chittagong Hill Track ta Chin Kuki lalholup KNF ka punna Chatminariba terror outfit ama oiriba Al-Qaeda punna Chatminariba Ansarullah Bangla team ABT gi chief Rahamnina North East ki chicken neck asi kakthatlaga India asi ani thokna thugaigani haina warning tawrakre terrorist chief asi criminal gi oiba thawongching chathabagi damak Bangladesh ki jail da faraga leirakhibani adubu Prime Minister Sheikh Hasina gi government chingthukraba matung Mohammad Yunus sana interim government ki prime minister oina hek thaupubaga jail dagi thadokhibani terrorist group asina West Bengal da KNF kapulaga makhoi gi base hangnaba yamna kanna tharang tawri haina intelligence ki source amana hairi Churchandpur amasung Kangpokpi district ta operate tawriba Kuki militant singda khulai supply tawbagi Assam Rifles na faraba miyoi adugi mamingna Thanglian Kaf kawi Myanmar gi Sagai division gi manung chana leiba khampattagini faraba miyoi asi wahangpong chathabada mahang masamak foreign country singdagi afaba makhal gi khulai kaya Manipur da lal horiba Kuki militant singda supply tawi haiba mahang masana yajare mahang masamak Myanmar da lal horiba KNAB gi maruoiba cadre amani mahak tanatana KNAB gi miyoi kaya amasu Manipur gi Kuki militant singda afaba makhal gi khulai amasung nongmai maru sing supply tawi haukiba Irai numita Miraibak tagi afaba makhal gi yamnaba khulai amasung nongmai maru sing puraga jungle lambida Indo Myanmar border ga lonariba More dagi Churchandpur district tamna khulai puraga lakpagi lambida Assam Rifles na
ꯐꯥꯈꯤꯕꯅꯤ ꯍꯟꯗꯛ ꯃꯍꯥꯛꯀ ꯀꯣꯟꯅꯅ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯁꯄ꯭ꯂꯥꯏ ꯇꯧꯅꯕꯒꯤ ꯄꯨꯔꯛꯄ ꯅꯠꯇꯦ ꯍꯟꯗꯛ ꯐꯣꯔꯦꯟꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯁꯤꯅ 14 ꯁꯨꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯔꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯔꯤꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ KNFꯀ ꯄꯨꯟꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯏꯁꯂꯥꯃꯤꯛ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯑꯟꯁꯥꯔꯨꯜꯂꯥꯍ ꯕꯪꯒ꯭ꯂꯥ ꯇꯤꯝ ABTꯒꯤ ꯆꯤꯐ ꯔꯦꯍꯝꯅꯤꯅ ꯃꯣꯗꯤ ꯁꯔꯀꯥꯔꯗꯒꯤ ꯕꯦꯡꯒꯜ ꯑꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯒꯗꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯁꯤ ꯁꯤꯛꯀꯤꯝ ꯅꯠꯇ꯭ꯔꯒ ꯚꯨꯇꯥꯟꯒꯨꯝꯕ ꯂꯩꯕꯥꯛ ꯅꯠꯇꯦ ꯆꯩꯅꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯆꯤꯀꯟ ꯅꯦꯛ ꯑꯣꯏꯔꯤꯕ ꯁꯤꯂꯤꯒꯨꯔꯤꯒ ꯁꯝꯅꯔꯤꯕ ꯁꯔꯨꯛ ꯑꯁꯤ ꯆꯩꯅꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯀꯛꯊꯠꯀꯅꯤ ꯁꯤꯂꯤꯒꯨꯔꯤ ꯆꯤꯀꯟ ꯅꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯣꯔꯊ ꯏꯁꯠꯀꯤ ꯆꯤꯀꯟ ꯅꯦꯛ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 10 ꯂꯣꯝꯇꯃꯛ ꯄꯥꯛꯄ ꯅꯣꯔꯊ ꯏꯁꯠ ꯔꯤꯖꯟꯒ ꯁꯝꯅꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯔꯨꯛ ꯑꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡꯅꯁꯨ ꯐ꯭रीडम ꯃꯨꯚꯃꯦꯟꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ ꯈꯪꯍꯜꯂꯤ ꯑꯟꯁꯨꯔꯥ ꯕꯪꯒ꯭ꯂꯥ ꯇꯤꯝ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒ ꯃꯔꯤ ꯂꯩꯅꯕ ꯈꯛꯇ ꯅꯠꯇꯅ ꯑꯜ-ꯀꯥꯏꯗꯥꯒꯁꯨ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯕꯨ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯇ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞ KNF ꯑꯁꯤ ꯇꯦꯔꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯖꯃꯥꯠ ꯎꯜ ꯑꯟꯁꯔ ꯐꯤꯜ ꯍꯤꯜ ꯑꯜ ꯁꯛꯀꯤꯌꯥ JNFHH ꯀ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ KNF ꯑꯃꯁꯨꯡ ꯇꯦꯔꯔ ꯑꯥꯎꯠꯐꯤꯠ ꯑꯁꯤꯒ ꯏꯪ 2021ꯗ ꯄꯨꯟꯅ ꯑꯣꯄꯔꯦꯠ ꯇꯧꯃꯤꯟꯅꯅꯕ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯅꯕꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯁꯤꯅ KNFꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯅꯣꯔꯊ ꯏꯁꯠꯇ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯐꯪꯕꯗ ꯅꯠꯇꯅ ꯂꯣꯀꯦꯜ ꯅꯣꯂꯦꯖ ꯀꯌꯥ ꯑꯃꯁꯨ ꯐꯪꯕ ꯉꯝꯂꯤ KNF ꯑꯃꯁꯨꯡ ꯖꯃꯥꯠ ꯎꯜ ꯑꯟꯁꯔ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯁꯤ ꯙꯔꯃꯒꯤ ꯑꯣꯏꯅ ꯈꯦꯟꯅꯕ ꯂꯩꯔꯕꯁꯨ US ꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯔꯨꯛ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯕꯖꯦꯛꯇꯤꯚꯇꯤ ꯆꯞ ꯃꯥꯟꯅꯩ